Naga civilian taruk hatkibagi justice puthokadabani haina miyamna Kanglatongbi sangsilakpa khongjang Haojik security force sauna muknaba thokre tear gas kaptana security force na tankhaibi thabuk sa takre Sengmaidane lerise sister mayam na kana seba tawbiri ngasigi asopa ichedu main pasu jenims ki mokta leiribani yango sida humai humi bai iche si so mai nupa ne mai nupa su nahan kuki sing na hat bagi da yauraga jenims ki mokta leiribani ba soi ba mi si so tawi ba se kari no ba sister mayam na trip yan gena tawri ma si sa su kitang chai hai sini leiba bibam se Haujik update amada sit and protest sathariba Kanglatongbi da violence thokpadigi maiki any da aso open kya marum yawredi Naga taruk mi hathina kuki militants na hatkibagi satharakpa khongjang amoina ngasi yamlaba protester kaya mana khongjang sangsilakpada Leikhidraba yawba Mr. Perong Dibaugi loinabi yawna aso open nang lehri laikananabagi damakta mahak hospital pukatri masidanatana sit and protest athabada Kanglatongbi bazar indigenous people sing satharakibani United Naga Council UNC gi makhar satharakpa protest asida aso open kya mu yawkibani protest asi UNC na sina census tawdringagi mangoinana NRC National Register Citizen hana Manipur pangthokadabani haibigi saro moinasu pangthokibani haidi qua tôi tìm con là ấy rồi đấy là ngày mày lại thấy cam tây của Learn home tuition ki maikei gi nungai raba pausel puduna laksari class 1 dagina class 10 phawgi oiba CBSE amasum BOSIM gi oiba subject khudimaki home tuition gi khudong saba pizari aikoi gi services singdi experience and qualified tutors guarantee result personal learning weekly test highly effective learning ni satra sing loina bada masum takpi tambi bada experience sahi kaya lairaba ozani satra sing gi su affordable fee oiba ga loina akaknaba satra masing kharkhak laujagani Haujima contact book tobi how akoi telephone number di 7629861851 Bokpi khulda arum lai haugi lase santurok tu yamdrabada miyo yankhairom lai katnari haina phone to rakri hairiba thaudo si Susampur district ki Thanglon subdivision ki manung sanna leiba tipai muklambi ki paringda khundaba bokpi khulda thokibane hairi arum lai haus lase sandorak padigi yamdrabada miyo yankhairom hauji huzik lai katnari hairi Loinana kulgi maikedi ki medical team ama athubada koki kula thabirakna lenga ki yeng singsilakli matam khragi mamang dagi hauna khulasida miyoi nipfu dagina yankhairom arum lehogu loinana koksikpa masa sontaba ningtham sandagi laina yauna symptom kyama pakna na ba horana khibani aloinana hairiba anabagi masing lepa leitena hengalakpadagi khulgi authority na Manipur lenga masum district administration Susampur gi meng makhada Miyeng sangwi na ba madi atubada medical team ama kul asida thabirakna ba apel torakli
Bokpi khul asi Susangpur gi tipai muk lambi da kilometer 163 rom satlaga leiba sumnadagi yum sahumuk rom taba kogi khulamani. Governor Manipur gi hana Delhi da satuna leiramle loinana BJP gi MLA kharasu Delhi da sanction khiba leiri. NRC pangthuk na census tawu yaro heba khongjang nongmonomi gi kansilakpaga general strike yauna nongmonomi gi miyam gi ba akan bi hokaya ma haujalakpadagi Manipur gi governor Ajay Kumar Bala amadi BJP gi MLA sing Delhi da center gi lusing sing unana ba paishna create BJP gi MLA kharasu Delhi gi damak ngarang Imphal thadokrabani timmasida BJP Manipur Pradesh ki general secretary loinana party gi NRC amasum census committee ki convener K Sharat Kumar Oripo Kendra gi MLA KS Ragumani Lamlai AC gi MLA KS Ibomsa Wangjing Tentha gi MLA P Brozen Thangi AC gi MLA T Robindro yauri ngasisu BJP gi MLA khara Delhi da sanana thorang tawri have report amasu leibani Makoina Manipur miyam gi apama matung ina center gi lusing masingda matam khara census ki thabak yai thoraga NRC update ki thabak paikhat pinaba takshin ga tawri haiba wafam masu pawshna makata na photokhi oirabadi Delhi da sakhiba BJP Manipur gi lusing basingna yanaba magal loina na hanbirau lamdam osida tangdu laitaba purake hairabadi Delhi da sakhiba BJP Manipur Pradesh ki lusing basing amadi BJP MLA singna NRC ki wafam yanaba ma puraktuna halakada bani haina all kyamgai nupi sauka thaurang luki president Moirangthim Sobita Laimana Fongdorakli wafam asi ZDF na kaukiba pungni fuga nifan gi general strike sagatuna ngarang kyamgai pal ahan bida all kyamgai nupi sauka thaurang lup lang thabal maira paibe madi Peace and Integrity Committee kyamgai PIC ki ga puna kusamna sa takhiba lambi thingbugi khongjangda phungtokibani khongjang aduna Moirangthim Sobita na makata na hai BJP Manipur gi lusingba amadi MLA singi Delhi khongse asina ZFD amadi miyam gi kholaw bolum na lawbo oirabadi yana ba magal loina hanbirahu miyam ni ho horak liba amadi lepak irang tholak liba singasi palibelenga asi matik sadabadagini maram aduna lenga asina lamdam asina tangdulai taba purake hairabadi Delhi da satkriba lusingba singna NRC gi wafam yana ba ma pura uhaina mana fongdokhi amaramda no NRC no census haibu kholaw kya ga loina satakhiba lambi thingbugi khongjang aduda PIC ki convener Mega Chandra na hai lamdam asigi mairu lup kya nangalingi matamdigi hauna go back foreigner gi kholaw kya lauduna lamdam asidagi mitop miyansa khandokna ba hotnarakpagi mathakta ZFD gi maikeidigi sahi kharagi mamangdigi hauna census tawdringai NRC update tawgadabani haina lauduna lakpi adubo laingaksing karisu khandana miyamna bandawigano setmilona sokale haribu wapam asi laibuk thibani India ki puari ki tangkak kya tuan state singda census yai thoktuna lakli lamdam asida haujik oiriba tangdu laita daba phiwa masina maram oiraga census yai thokpa yai habasi miyamna khangra bofma mane miyamna democratic one sangshiliba khongjang asida mi phami pun tawbigano atopa state singidi maraiba ki damak masagi thabak phaw thadokhi tungi mirol gi khanduna miyamna hauribi ihawasida yawpham thoi haiba wafam sing phongdokhi baga loinana laingak pasingna matung tarakpada daite yaw